Hello guys, nungaibu ma'am. Mga tawrige. Aise video je kano je ya je sembal ura kan fatana thagala again tawrido. Sum hang lebido nuaiti na. Ana je video ma sem gena tawbani. Ado aina ya ni mark su pise tai na teu go ai ya macha ni ka hapi apna. Ke hete no ing ba sin da lai ri bai jo ji. Ana moi mathak tong hapak toi ne go. Ado ado ne mark su pise. Kam lai na te ngasi video je mayam su dum yum da sa ba ya ba hinjang. Khoi kai hai tare chicken ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯀꯥꯡꯁꯣꯏ ꯍꯥꯏꯇꯥꯕꯅꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯌꯦꯟ ꯀꯥꯡꯁꯣꯏ ꯊꯣꯡꯉꯛꯀꯦꯕꯀꯣ ꯀꯣꯕꯤ ꯅꯨꯡ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯀꯣꯕꯤ ꯂꯩ ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯇꯧꯔꯒ ꯌꯦꯟꯒ ꯇꯧꯔꯒꯅꯦ ꯐꯖꯅ ꯊꯣꯡꯉꯛꯀꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯏꯟꯖꯥꯡ ꯁꯦꯝꯕ ꯈꯣꯠꯄꯗꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯅ ꯑꯗꯨꯝ ꯁꯦꯝꯕꯗꯣ ꯑꯩ ꯍꯥꯞꯄꯔꯣꯏ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯊꯦꯜꯗ ꯆꯠꯄꯗꯁꯨ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯛꯀꯦ ꯇꯧꯔꯦ ꯑꯗꯣ ꯅꯝꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯃꯍꯨꯠꯇ ꯑꯣꯏꯅ ꯑꯩꯅ ꯂꯩꯔꯒ ꯄꯨꯔꯛꯑꯦ ꯃꯤ ꯌꯥꯝ ꯆꯤꯟꯕꯗꯣ ꯑꯩ ꯅꯝꯃꯛꯇꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯂꯩꯔꯤ ꯄꯣꯠꯁꯤ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯂꯩꯔꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯍꯋꯥꯏ ꯊ꯭ꯔꯥꯛꯅꯤ ꯌꯥꯝ ꯍꯣꯡꯉꯤ ꯂꯨꯄꯥ 10ꯒꯤꯅꯤ ꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯁꯤꯁꯨ ꯂꯨꯄꯥ 10ꯒꯤꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯂꯨꯄꯥ 30ꯒꯤ ꯀꯦꯖꯤ ꯑꯃꯅꯦꯕ ꯑꯗꯒꯤ ꯁꯤꯅ ꯌꯦꯟ ꯂꯩꯔꯦ ꯌꯦꯟ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯁꯤ ꯇꯥꯎꯊꯣꯛꯑꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯐꯗꯤꯒꯣꯝꯒ ꯑꯗꯒꯤ ꯆꯅꯝꯒ ꯁꯤꯡꯒꯅꯦꯕ ꯁꯤꯡꯁꯦ ꯑꯅꯧꯕꯅꯦ ꯑꯗꯣ ꯁꯤꯁꯤ ꯇꯧꯔꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯀꯥꯡꯁꯣꯏꯗꯣ ꯚꯤꯖꯤꯇꯦꯕꯜꯁꯦ ꯍꯥꯞꯄꯒ ꯐꯖꯅ ꯊꯣꯡꯉꯛꯑꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯦꯝꯕ ꯈꯣꯠꯄꯗꯨꯗꯤ ꯑꯗꯨꯝ ꯍꯥꯞꯄꯛꯑꯔꯣꯏꯒꯦ ꯈꯪꯅ ꯍꯤꯟꯖꯥꯡ ꯁꯦꯝꯕꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯁꯦꯝꯕꯁꯨ ꯃꯌꯥꯝ ꯁꯦꯝꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ ꯑꯗꯨꯝ ꯑꯩꯅ ꯑꯍꯩ ꯁꯥꯕꯗꯣ ꯁꯥꯔꯔꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯃꯅꯤ ꯁꯤ ꯁꯦꯝꯃꯦ ꯇꯤꯜꯍꯧ ꯁꯦꯝꯃꯦ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯩꯁꯦ ꯄꯣꯠ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯀꯥꯎꯅꯦꯕ ꯑꯂꯨ ꯂꯩꯔꯛꯄ ꯀꯥꯎꯔꯦ ꯑꯂꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯤ ꯑꯩꯅ ꯑꯂꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯂꯩꯕ ꯀꯨꯝꯃꯤꯉꯩꯗ ꯁꯤ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯅꯤ ꯁꯥꯁꯦ ꯊꯥꯎ ꯊꯨꯝꯁꯦ ꯆꯪꯅꯕ ꯑꯗꯨꯒ ꯇꯥꯎꯊꯣꯛꯑꯅꯤ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯑꯣꯀꯦ ꯁꯤ ꯑꯣꯏꯗꯤ ꯃꯊꯦꯜ ꯁꯨꯔꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯂꯨ ꯍꯥꯞꯄꯦ ꯑꯗꯒꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯣꯏ ꯁꯨꯔꯦ ꯁꯤꯅ ꯌꯦꯟ ꯑꯩ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯃꯝꯕꯗꯣ ꯆꯨꯔ ꯕ꯭ꯔꯦꯛ ꯉꯥꯛꯇꯪ ꯂꯧ ꯇꯥꯕꯅꯦ ꯍꯧꯖꯤꯛ ꯊꯥꯎ ꯁꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯝꯖꯤꯟꯈ꯭ꯔꯒꯦ ꯁꯤ ꯊꯥꯗꯕꯁꯦ ꯃꯨꯜꯂꯛꯑꯕꯅꯤꯅ ꯀꯣꯠꯊꯔꯒꯦ ꯅꯥꯟꯅ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯍꯥꯏꯗꯣ ꯉꯁꯥꯏ ꯁꯥ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯗ ꯇꯥꯎꯕ ꯂꯣꯏꯔꯀꯥꯟꯗ ꯕꯣꯜ ꯃꯆꯥ ꯑꯃꯈꯛ ꯊꯣꯛꯑꯦ ꯌꯦꯡꯉꯁꯤ ꯊꯣꯡꯊꯔꯛꯑꯒꯦ ꯑꯩꯒꯤ ꯈꯥꯡꯅꯥꯎꯁꯦ ꯊꯣꯡꯉꯦ ꯑꯁ ꯄꯨꯏꯅꯦꯍꯦ ꯈꯥꯡ ꯑꯁꯥꯕꯁꯤ ꯅꯝꯈ꯭ꯔꯦ ꯋꯥꯆꯣꯏ ꯉꯥꯡꯒꯦ ꯇꯧꯏꯗ ꯁꯥꯏꯅꯦꯍꯦ ꯉꯥꯔꯤ ꯑꯃꯅꯤ ꯍꯥꯟꯅ ꯊꯥꯗꯖꯔꯒꯦ ꯂꯩꯔꯦ ꯑꯩ ꯉꯥꯔꯤꯁꯦ ꯈꯜꯂꯒ ꯊꯥꯗꯔꯒꯦ ꯀꯔꯝꯕ ꯈꯟꯁꯤꯒꯦ ꯐꯖꯕꯗꯣ ꯑꯆꯧꯕꯁꯨ ꯊꯥꯗꯔꯒꯦ ꯌꯦꯟ ꯍꯥꯞꯇꯨꯅ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨ ꯌꯥꯝ ꯈꯥꯗꯅ ꯃꯆꯥ ꯇꯤꯅꯥꯎ ꯑꯃꯇꯒ ꯍꯥꯞꯀꯦ ꯑꯩ ꯁꯥꯎꯟ ꯑꯃꯇꯪꯒ ꯍꯥꯞꯀꯦ ꯌꯥꯔꯦ ꯁꯧꯕ ꯉꯥꯏꯔꯁꯤ ꯁꯧꯕ ꯍꯧꯔꯦ ꯉꯁꯥꯏꯒꯤ ꯉꯥꯔꯤ ꯀꯩꯀꯩꯗꯣ ꯉꯥꯔꯤ ꯃꯅꯝ ꯑꯗꯨ ꯁꯤꯁꯤꯗ ꯑꯩꯅ ꯊꯥꯗꯕꯤꯔꯅꯤ ꯑꯍꯥꯟꯕꯗ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯊꯥꯗꯔꯒꯦ ꯍꯥꯏ ꯃꯅꯨꯡꯗ ꯑꯃ ꯆꯪꯉꯦ ꯄꯨꯈꯝꯁꯦ ꯄꯤꯛꯃꯟꯈ꯭ꯔꯦ ꯑꯩꯒꯤꯁꯦ ꯃꯣꯔꯣꯛꯁꯤ ꯊꯥꯗꯈ꯭ꯔꯒꯦ ꯑꯗꯨꯝ ꯑꯗꯒꯤ ꯆꯅꯝꯒ ꯁꯤꯡꯒꯅꯦꯕ ꯁꯤ ꯑꯗꯨꯝ ꯌꯥꯍꯜꯂꯕꯅꯤ ꯁꯤꯡ ꯆꯅꯝꯕꯨꯗꯤ ꯌꯥꯝ ꯍꯥꯞꯇꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯊꯥꯗꯈ꯭ꯔꯒꯦ ꯁꯧꯍꯟꯕ ꯉꯥꯏꯔꯁꯤ ꯎꯔꯨꯝꯁꯨ ꯁꯧꯕ ꯍꯧꯔꯦꯕꯀꯣ ꯁꯦ ꯎꯔꯨꯝꯁꯤ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯁꯤ ꯃꯤꯅꯤꯠ 4ꯃꯨꯛꯇꯤ ꯁꯧꯍꯜꯂꯕꯅꯦ ꯑꯩꯅ ꯑꯗꯨꯅ ꯁꯤ ꯀꯣꯕꯤ ꯀꯩꯀꯩꯁꯦ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ
ꯀꯣꯕꯤꯁꯤ ꯊꯨꯅꯗꯤ ꯃꯨꯟꯅꯦꯗ ꯑꯂꯨꯁꯦ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯉꯥꯏꯍꯥꯛ ꯑꯂꯨꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯆꯥꯗꯧ ꯑꯃꯍꯥꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤ ꯁ꯭ꯇꯦꯖ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯇꯞꯅ ꯑꯣꯠꯄꯤꯔꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯊꯥꯛꯆꯟꯅꯕ ꯊꯨꯝ ꯃꯨꯟꯕ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯊꯥꯛꯅꯤꯡꯕ ꯊꯥꯛꯄ ꯌꯥꯔꯦ ꯇꯤꯟ ꯌꯣꯠꯂꯤꯍꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯆꯨꯁꯨ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯌꯥꯝ ꯀꯩꯅꯣ ꯊꯥꯛꯑꯔꯣꯏ ꯊꯥꯛꯑꯣꯏ ꯈꯛꯇꯪ ꯃꯆꯨ ꯐꯖꯅ ꯑꯣꯏ ꯊꯥꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨꯒ ꯊꯨꯝꯁꯤꯒ ꯊꯥꯛꯆꯤꯜꯍꯧꯔꯒꯦ ꯇꯞꯅ ꯑꯣꯠꯄꯤꯔꯅꯤ ꯉꯁꯥꯏꯒꯤ ꯊꯨꯝ ꯃꯣꯔꯣꯛꯁꯤꯡꯁꯦ ꯃꯅꯨꯡ ꯆꯪꯅꯕ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯔꯛꯑꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯌꯦꯟꯗꯣ ꯑꯩ ꯃꯆꯦꯠ ꯁꯦꯠꯇꯣꯛꯑ ꯊꯝꯃꯝꯅꯦꯕꯀꯣ ꯍꯥꯞꯆꯤꯜꯂꯅꯤ ꯆꯥꯎ ꯍꯥꯞꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯦꯟꯁꯦ ꯃꯆꯦꯠ ꯁꯨꯃꯥꯏꯅ ꯁꯦꯠꯇꯣꯛꯑ ꯊꯝꯃꯒ ꯑꯩꯅ ꯍꯥꯞꯅꯕꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯨꯜꯂꯦ ꯄꯣꯠꯁꯦ ꯇꯧꯔꯅꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯒ ꯇꯥꯇꯥꯃꯨ ꯑꯃꯇꯪꯒ ꯍꯥꯞꯀꯦ ꯍꯥꯏꯅ ꯌꯦꯟꯁꯦ ꯃꯌꯥꯝ ꯁꯨꯝ ꯎꯠꯂꯝꯕꯩ ꯋꯥꯅꯤꯗ ꯃꯄꯨꯝ ꯍꯥꯞꯄꯨꯗꯤꯀꯣ ꯃꯆꯦꯠ ꯍꯥꯞꯄꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕꯅꯦꯕ ꯃꯨꯟꯈ꯭ꯔꯁꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯍꯥꯞꯆꯤꯜꯂꯒꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯌꯣꯡꯆꯥꯛꯁꯦ ꯁꯤꯁꯤꯅ ꯃꯔꯨꯁꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯃꯔꯨ ꯇꯣꯡꯕ ꯑꯁ ꯁꯤꯗꯤ ꯇꯣꯡꯉꯦꯍꯦ ꯇꯪꯉꯤꯁꯤꯗꯤ ꯁꯤꯁꯨ ꯑꯣꯏꯅ ꯇꯧꯊꯣꯛꯑꯒꯦ ꯁꯤꯡꯖꯨꯗꯤ ꯃꯔꯨ ꯇꯣꯡꯗꯕꯁꯦ ꯈꯤꯇꯪꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯅ ꯈꯤꯇꯪ ꯂꯤꯕꯗꯧ ꯇꯧꯔꯦ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯁꯤꯗꯤ ꯄꯥꯝꯃꯨꯔꯦꯕ ꯏꯔꯣꯟꯕ ꯆꯥꯅꯕ ꯊꯝꯃꯒꯦ ꯃꯔꯨꯁꯦ ꯑꯗꯨꯒ ꯑꯦꯇꯣꯝ ꯊꯥꯗꯒꯦ ꯑꯣꯐꯤꯁꯇ ꯒ꯭ꯌꯥꯟꯁꯦ ꯄꯨꯔꯥ ꯐꯨꯜ ꯃꯨꯜꯂꯦ ꯁꯤꯅ ꯑꯩꯒꯤ ꯐꯗꯤꯒꯣꯝꯁꯦ ꯌꯥꯝꯃꯟꯗꯧ ꯃꯥꯜꯂꯦ ꯊꯥꯛꯑꯒꯦ ꯊꯥꯛꯆꯟꯈ꯭ꯔꯒꯦ ꯍꯥꯎꯕ ꯄꯣꯠꯅꯤ ꯅꯨꯄꯥꯅ ꯆꯥꯕꯕꯨ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛ ꯑꯔꯣꯕꯗꯣ ꯑꯗꯣ ꯑꯩꯅ ꯁꯦꯝꯖꯤꯜꯂꯦ ꯁꯤꯡꯖꯨ ꯑꯗꯨꯝ ꯎ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯇꯣꯠꯄ ꯈꯣꯠꯄꯗꯣ ꯎꯠꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤ ꯌꯥꯗ꯭ꯔꯦ ꯊꯥꯡꯅꯥꯎꯁꯤꯅ ꯑꯣꯏꯅ ꯇꯧꯔꯦ ꯄꯣꯠꯁꯦ ꯌꯦꯟ ꯑꯇꯥꯎꯕꯗꯨꯒ ꯎ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯌꯣꯡꯆꯥꯛꯀ ꯇꯧꯔꯒ ꯁꯤꯡꯖꯨ ꯑꯃ ꯁꯦꯝꯕꯅꯤ ꯇꯤꯟꯁꯤ ꯌꯣꯠꯂꯦꯍꯦ ꯑꯣꯀꯦ ꯌꯦꯟꯁꯥꯡꯁꯤ ꯍꯩꯊꯔꯒꯦ ꯍꯥꯏꯒꯦꯗ ꯌꯦꯟ ꯃꯇꯨꯡꯗ ꯂꯧꯊꯔꯒꯦ ꯉꯁꯥꯏ ꯏꯟꯖꯥꯡꯁꯤ ꯂꯩꯔꯦ ꯑꯗ ꯁꯤꯅ ꯁꯤꯡꯖꯨ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯨꯅꯦꯕꯀꯣ ꯃꯍꯥꯎ ꯌꯦꯡꯒꯦ ꯇꯞꯅ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛꯁꯦ ꯈꯤꯇꯪ ꯅꯧꯕ
hòi ngon. Làm sẽ tôm trái đầu biếu. Đấy thấy bị đuôi nằm ở dưới ngoài kìa, hậu tung trung tâm này, ôi làm cho 사람 종류는 간에 역창내 눈에 간도 땅디 간다는 게 아유 mẹ á phải nói to rồi quá bây giờ mấy chúng ta hình bằng ngầm đâu mẹ lấy này được kem đã rồi cứ mong nó bông không được ạ mẹ lấy này ngày xưa được khơi xí ấy thầu không được sự rồi wow mấy mấy chắc kìa bạn nó chỉ là cái thao tàu ạ đó đi bạn mỗi nè tao ta mỗi thứ ngoài thì hết rồi 간단하게 하면 이제 그냥 빡빡이만 간다 잔디 브랄레 간다 싸막 종에 하면 cái khi mình đi chuồng nó xì đâu là tiền hắn tên tôi hai nữa nó là thâu cây lịch cái hai cái này ngon được trong cái khán giả hình nhé ngon quá hả đó hay một bàn chiến này nó tầm ra rồi chứ nào hay cái này chứ ngon ăn học nữa bye bye.